Imes bodam yengir simbo ahanbada tranok sabungan khurumjari ngasigi maroiba pawda pung khari khongchakta election campaign kidamak BJP gi national president Amit Shah Manipur lamle numit ini sathagadawa training program hotokre loinena it's time haiba team da malem gi oiba TV numit palan tawkre hauji mapung we paw lobirasi Hayang April tang taruk sajibu no panba serau balak pada Manipuri Governor Dr. Desma Heptulana Manipur miam harau teamba ya proposal pirkli Manipuri semester NB nasu Manipuri miam mitai singla ya proposal pirkli semester proposal da serau festival numit asida yum kai sengdutuna mamangai matam da sanaduna lakli yum kai sengdukla matung mathel koi kya thongduna yum gi sagai yumno no sing amaga mathel loi sing amaga lanaduna punna sak sam da harau numaiba kumai mani masigi mamang yumgi lai lamgi laida kumamagi mathel ko sing thadoi serau masina lakpada lamda masina asida ing tamna sakhotpa hakchang thara lerasi haina paujal sida hairate manipura tangkak ani April drama thema sung try pa na pangthok kadar Lok Sabha mikhal gi vote khom oina pung khargi khongchakta BJP gi president Amit Shah ngasi manipura lakamle ngasi Thawal district ki wangjing karumpopi lampak ta pangthok kiba mikhal gi campaign amada athobe mithung oina saruk yarduna Amit Shah na mahaki warpir hai inkumjal singani sumla ahumda atal beharina pakat lamba jirbam amadi Imphal railway gi asi Congress na sahi tara palamba da karim ta tawiram da thabiram le inkumjal singani sumla kumar thoi phawgi mamangda sungsoi soidana jirbam Imphal railway asi sembalosin naba BJP lenga na honoragani haina miam da thajaba thamki malengbi khwaidagi wangba railway gi thong ama oigitoriba asi sabalosilakpadagi miam gi malemgi mafam kaya dagi miyoi kya laktuna soida yenglagani haike BJP gi lenga na state asida tawkiba thabak singbu singtharuna Amit Shah na hai haukiba sahi mali asida kilometer sahum sangba highway semnaba Manipur khaptada akhanaba modi lenga na piri uran scheme gi makhada modi lenga na helipad manga sadana tongan ba singi mafam manga da helicopter service haukre honkre lalolitik sakhotnaba Imphal airport sauthok khanba amadi cargo gi service lehenaba modi lenga na pakhat pa hore aspiration district ki saglonda Manipur gi Sadil district tagi hauduna thabak pakhat pa haukre Sister Imphal gi 400 kV double circuit line thabak pakhat pa haukre Horot liba dharo singi damakta information way highway haina khangnaba broadband gi way ama Imphal da pakhat pa haure Manipur gi semester bidel gi makhada thabak phangdraba naha singda startup program gi makhada mioi chama da khudong saba phangan khre makhata na mioi chama amadasu khudong saba pinaba honoragani Manipur lenga ki semester bidena singbalenga asina go to village amadi go to hill gi thorum sing khungang lisingani ga satu kutha da pakhat kre nupi gi market sakhiba sing nupi singi crime thenanaba first track court lingba yauna pathokhiba tongan ba thabak singbu singthadro Amit Shah na makhata na hai ibo bi lenga ki matamda ibo bina lamsu yon thoklamle isingsu yon thoklamle forest na singba singyan thoklam batana Loktak pat power loisilame haina mamangi lenga ku maral seruna ibo bigi matamda masin manau singtam ani gi marakta khana halami adubu BJP lenga lakpadagi adu madu amat laikhidre haiba galoinana wahum kya phongdoke ningsingba yabadi sahi asigi February 30 ta Assam gi Lakhimpur da pangthokiba miami famamada wangangbada Amit Shah na BJP na amkhana lenga paibadi cap pass down hodagani haina phongdokibani ngasigi mikhal campaign asida de cap ki matang na karing wafamamada phongdokide जिरीबम इम्फाल रेलवे की शुरुआत को 2003 से अटल जी की सरकार ने की मगर 10 साल तक ये राहुल बाबा की सरकार चली कांग्रेस की सरकार चली 10 साल तक
जिरीबम इम्फाल रेलवे समाप्त नहीं हुई। मैं आपको विश्वास दिलाना चाहता हूं 2021 के पहले जिरीबम इम्फाल रेलवे का काम पूरा का पूरा समाप्त करने का काम नरेंद्र मोदी सरकार करने वाली है। एक और कांग्रेस की सरकार इतने सालों तक चली, 139 दिन ब्लॉकेज रहता था, भ्रष्टाचार का कोई शुमार नहीं था। जो पैसा दिल्ली से आता था इबोबी सिंह के द्वारा चाऊ कर लिया जाता था। Nasi election campaign aduda si Mr. N. Biren, Cap and PD, Mr. Karam Shyam, Works Mr. T.S. Bishorjit, Social Welfare Mr. Namsak Kitgen, Wangjing Teta SC MLA P. Brojen, Kasing SC MLA Y. Sursandra, Outer Immediate Benjamin Matiamusung, Inner candidate R.K. Rensu Saryake. BJP के तो मानो वालेंगाक लोन, अतो मवाकल लोन तो संदोर करना सीधे भारत पुनः अमत तो वही है। हिंदू की कहना बा, हिंदू उम्मती मुस्लिम की कहना बा, मुस्लिम अमली क्रिश्चियन की कहना बा, पुनः लोन मांग करना था, we are one, सबके साथ, सबके विकास है ना। कोई पुनः अमत तो वही नहीं सकता था बनी, पुनः अमत तो वही नहीं लगेगा बनी, पुनः चापट में लगेगा क्या है बनी मवाकल लोन तो दा, नशीदी BJP ने भारत की प्रजा करोड़ चांगगा कुन मरी मंगा हेनबसे लमजिन नगसली अमरुंदा अप्रैल था असिगी ड्रामा थोय मसुंग ट्राइपान द पांथु कदोरिबा लोकसभा मिखल की आउटर मसुंग इनर की मेरे ओइगन दौरिबा गा मागी पॉलिटिकल पार्टी सिंगी कैंपेन अकन बमोंगा कनखनरगली स्टेट असिदा मतम कुइन सही ड्रामा लेंगा पैरंबा कांग्रेस पार्टी ना लमदम असिगी नहा कया असुम अरान मराल थीदना फादना हाथोपीबा अमदी कयामना मशा फाव थीबा खंगदना महन बिखी अदुना लंदमसिदा नहा ओइबी नुपिजा कयाबु नौना लुखरा सिंह सहन खिवनी हाइना ngara टार्गेट सुबा लोकसभा मिखल ग मरी लेंगना वांखेम एसी की वांखेम कम्युनिटी हॉल पांथोखिबा नोमगेबे पॉलिटिकल कॉन्फ्रेंस ता सरुक यादुना इनर की बीजेपी की मेरे डॉक्टर आर.के. रंजन फोंदोखरै ममांग की लेंगाकना तौरमदबा थबक कया प्राइम मिनिस्टर नरेंद्र मोदी की लुसिंग मखादा एन बिरेन लुसिंगबा बीजेपी ना सुंगसिनबा लेंगाक असिना सही असिदा तौरिबा थबक सिंग असि मियाम हेना खंगबिरम लगनी अमदी संगम नबीदुना येंबियो हौजिक पालिबा लेंगाक असिना तेनब मतम खरसिदा लमदम असिदा मियाम गी आइफनब थबक थौरांग कया पाइखटिबनी हंदकी मिखल असिदा इंडिया पोंबगी वेना बीजेपी मथंतना सिट सहूम दगिना सहूम याखै फावबा कानना बहोनरी कनागुम सिंगना सिट अनिखक लेबा इंडिया की पार्लियामेंट चतुना करीबु वांगालुगनु हाइबा अदु थाजे बिरुगनु मणिपुर दगी अनि अमगा चलबदी दिल्ली द बीजेपी के एमपी चहुम दगी हेनबा मियाम अदुगा पुलुर गदोरी बनी मणिपुर मियाम के फुनबा अपाम अदु अपुनबा खलाव ओइना लौमन गदोरी बनी मरम अदुना प्राइम मिनिस्टर मोदी की लेंगा हलकनबा मियाम ने बीजेपी बु नुक्सीबिदुना महाकुसु वोट कहन बिदुना मणिपुर की अमदी मियाम की फंगफम थोपा साथुंग हक कयादु फंगनबा होनबदा मियाम की थौदादु मंगोंद सिनबियु हाइना रंजनना मखाताना फोंदोके अखोई तांग फंगबा गणतंत्र सपगी असेंबा प्रजा सिंगी दुह खंगदुरबा तांजा असिदा भारतीय जनता पार्टी की मेरे ओने लेफ्चरिबा एहा की खंबाल के को मार्कादा मियाम न पथादा बिरगा मियाम की अपाम कुदिमा अनिंगो कुदिमा थुंबो नंगनबगी दायित्व दो आइगोंद सिनबियु हाबो मापम असि हाइजरगा Income generation in Imphal River watershed area through irrigation, oil, banana fiber and vermicomposting haiba hiram the meeting sathagaba training program ama haning lenga ki kamsta R.K. Nimaina hodokre GB Plan National Institute of Himalayan Environment and Sustainable Development Almora Uttarakhand gi mi makhada CSIR NEIST branch laboratory Lampenpan Sinduna Lampenpata leba CSIR NEIST branch laboratory the training program hodukbada saruk yaduna R.K. Nimaina haikibada mamangi matamda trauma thawak singpomba hoski mirona fatti haina lobo langani hana trauma thawak tharam kaya da kanaba phaw thawak kaya yauri punama ase aikoina fatti haina khanbagi mahokta kanba mongda sinagadage haibsi khalba matunga sinagadabani अनु बथोरप कयाना लोइन फरनी खनबदी अरानबा वखल ओइगने सी अपॉर्चुनिटी से मार तमुनी को पर सी
पैसा थोड़ा सेना लंबी की मकल को देश का इफेक्ट करे से फैक्टर्स प्रोडक्शन ओके चलिए बात करें ये कौन सा बन सेना आई वाला दगड़ पाई लेते फंक्शन दगड़ पाई लेते अगर फंक्शन की वाला वाले को करके अनुमान थर्मोमीटर सरुक याकीबा CSIR NEIST ब्रांच लेबोरेटरी लंपेन पार्क की सेने प्रिंसिपल साइंटिस्ट डॉक्टर हुइद्रोम बीर कुमार हाइकिबदा तुरेल की इसिंग से मतमम द कंगलो हैनरबदु हौकिबा सही खर असिददी तुरेल इसिंग कंग ठेंगनरे थाजरुद्रबा अमा असुम तौरप असि तुरेल हरफम ओइरिबा मफम क्यादा हाना लेरंबा फिवम काइथरपननी तुरेल की हरफम द खुंदारिबा मियोय क्याना मखोई सुफम असि तुरेल की अकोइबदा लेबा सिंग सिंग द तांगपदगी इसिंग की खल काइथरपननी करिगुबा तुरेल की सेल से खगंदुरा मौसागुम लेहनगे हाइबदि तुरेल हरफम द खुंदारिबा मियोय सिंग असिगी अतोप सिंफम अम पीबा मथौ तारपना मरम ओइरगा ngasi training si pangtokpani ngasi training aduda pankhriba mafam singda leiba miyoi kaya bu makhoi ge sanam sinpham pibada mating chawn pangba ngamlagani singda satuna wana hingnabagi lanphamda honoramba adu kharmakhai ko handura sapaba semilon ama oibata natana kangsilaglaba turel gi sel asibu kangbana ina sethanabagi panamda training si pangtokpani aikhoi ekobada leiba pochai kaya si karma mong si naraga miyami kanaba pigadagi haina si khanbagi chu mathau tai haina makhatana phongdokke थासी ट्रामा थोइदा पांथोकदरिबा 37 लोक सभा इलेक्शन दा आफ्टर मणिपुर पार्लियामेंट्री कॉन्स्टिट्यूएंसी इंडिपेंडेंट मिरेप ओइलिबा लैखन कैपु गी मिखल गी फिराल ngasi हकबोकबिदा लेबा माकी युमदा सिंखत्रे एल कैपु गी ब्लैक बोर्ड येकपा फिराल अदु सिंखत्पगी थ्रोमदा हकबोकबि विलेज गी चिफ टीएस लमटासाव इलेक्शन एजेंट सीएस देवांशो आइमोल पास्टर खुलर आंगली खुलापा के Laikon social workers sing M Lolito Maitei L Angdong SS Nailungsan Aimol L More Amadi Atai Miokia Susaryaki Mire Puribak L Kaipuna Pono Kibada Karigumba Mahana MP or Badi Jawaharlal Nehru Manipur Gilam Myanmar Pitoki Haina University Matanga Tigatkani Sing the six singa Lambitong Sembutkani Ana Layang thakna sana bi sing atai atai hiram kayada phagana hona gani vote thada badi yarga lepadi yadriba outer manipur parliamentary constituency da leiriba tampa ki assembly segment nipan gi miyam da akhanaba khurongsawa phagana hona gani haiki mark election manifesto da towan ba point kunsu yauri hairi district health society NSM revised national TV control program Imphal East Nasindura it's time have a team da Kuthai Palak Suba Malemgi TV numit palan tawkre Imphal East ki CMO complex da pangthokiba thramadu da SDC Imphal East Ningthaujam Nishikantana athob methong aduga CMO Imphal East Dr. KS Indrana thromapu oiki ngasi throm da wang aduna SDC Imphal East Ningthaujam Nilakantana Hai TV Hai Balena Asi Prithvi da Mio Baki Punsibu Mahan Bada Ahum Subam Pam Kandul Laibani Laina Asi ISIB na social stigma Laibana Miam Mangda Mapan Topo Gandabdagi unreported case when a Sikiba Migi Masinsu Kayamani Manamasina Laina Asi Ladamasaki Maru Pamna Mutaknaba Honabada Mate Waidaba Akan Mamong the Miam Awareness Pibagi Tabak Sansin Minersi Haike Importance of robotics, artificial intelligence, LOT, high sig matang the Kanani Rigi Thorum Ama, All India Council of Robotics and the Automation, AICRA, Amadi, Times Institute of Management and Technical Studies, TIMTS, Anina Sindra Nasi, Hotel Impala Pantokre. Nasi Kanani Rigi Thorum the Sarubyakiba, Times Institute of Management and Technical Studies, CEO, Raskumar Sharmana Wapankia, Fondoke. Mangte Kulachan Komna Nasidagi Matak village gi chief Kulapa Oire Mangte Kulachan Komna Kulapa Oivigi coronation function Nasi Mantak village da Kaksing Mantak village Kaksing the Leva Masari Yung the Pantokre Nasi Throm to the assistant chief Lulapa K Serau Zau Kom Yupalpa K Manitol Kom Pakang Lapa M Lapa Kom Naharapa
M Afar Kom Kerumpa K Atol Kom Pungpu Upa Urumpa K Samson Kom Pungpu Naipung K Gopal Kom Tangwa Upa M Lubu Kom Tangwa Naipang M Sanahong Kom Lalup Singh Upa S Aminau Kom Lalup Singh Naipang M Dhiren Kom Authority Secretary M Songnaikhel Kom amadi atai miyoi kya su saruk yaki nauna matak village ki chip oirba Mangte Kursan Komna Komgi yaithana bidamak matak Baptist Church ki pastor Reverend Sanglen Sartrona Ishor Thonizaki amadi Kursan Komda ngamjaba khudol tamki ngasigi phamkab ki thormduda nat ki jagoi isai kaya lathokhi baga loidana miam punna chalen amasu chaminaki Prime Minister Narendra Modi khongsa puyaning de phonuk tana korkrom na tang taret asida pung tratet ki total shutdown laptop khibagi section thram lokhot po oina additional SP Terupan Robinson ki command makhada CDO More ki DSP Thomas Thokso amadi OC Subedar ke ibungo anina lusingba amadi 43 AR gi apunba team amana More ki gobjang da thihumagi thabak sathabada KYKL ki kedarom pharpangam kre Thihumagi operational April ki tang trama thira pangthok kadoriba Lok Sabha election ki damukta BJP ki vote khom naba Prime Minister Narendra Modi April 3 ta imphal la kadoriba amadi Prime Minister ki khongsa puyang de phonuk tuna court khom na tang 3 asida pung 3 ki total shutdown lathok ki bagi session tharang lokhot poina sathaki bani ngasi combined team na farba KYKL ki kedar singadudi tang ba laisam Elias Amucho sei kuntret apokpa Ton Singh Laikram Tumukong Mayalika Impal is Sokham Rojit Elias Thambo Sai Kunmari Apopala Kidraba S Mohindro Thamna Popi Makhalekai Amade Anil Kumar Ningombam Elias Abungsa Sahi Kun Apopa Bimol Ningombam More 12 Wama 1 number 3 Tagini Makhoi Nutil Lipung Anirom Tab the Pakivani Parbusing Makata investigation Satanaba More police station Sinakre Hairi Thawal district ki Khabo Kendra ki manung sana leiba Lamding Laisam Lekai dagi Laisam Biren ki masa nupi masa ngamdadun leibi nanau ngasi Kalipak News Tengbang Lup KNTL WhatsApp group na Rims Hospital na Pukatuna Laing Kray amadi imung manung da miyam na KNTL ki kuthang da Tengbang Birakpa Senfam Kudingmak ngasi kusina Kray Laisam nanau da nariba Layong si cancer orambaya haina singaram badu cancer makti waramdre doctor na yamna luba laina nate kasu thodo patawroi matam khara hidak sar ga tapna pharkani haibdagi laisam na raw yumda puthrakre nanaw na tha mari sagadaba hidak langthak pudingmak government gi phangba yaba hidak langthak ki matengi process pudingmak tawru matung Kalipak News Tengbang Lupna nanaw yumda Hidak Sarnaba Doctor ki Pautak Matung Ina Yumda Putrapani Hairi Kalipak News Tengbang Lupna Danau ki Layang Naba Mateng Oinaba Lupa Listing Kun Gimateng Pangum Ki Primary Health Center Morida Health and Wellness Center Hapsinduna Hena Mapung Phawa Healthcare System Ohenaba Haiduna PHC Moregi Building ki Saruk Sing Innovation Taunaba Thadrakpa Project Sing PHC Morida Seblamdana Berek Type Quarter the Health and Wellness Center ki logo Kakta mak yeshilaga thanamle hiramasi matangda paumishina PHC Moregi MO Insas Dr. K. Santi Kumar unaba matamda PHC asida Health and Wellness Center gi semgadaba thabak thoram sing amatta tromdana yausangi suti matamda PHC staff amata tanramdana barrack type quarter da logo singba sing yeshilamani haibasida PHC Moregi MO Insas na knowledge amata leram khide Paumishina PHC asigi building ki saruk sing yenubada ceiling floor window sing seblam daba amadi whitewashing trom daba na leramba themake nakan amrom dasu haiba thodok asiga chap manana Tenupal district headquarter da leiba PHC dasu CMO ki quarter wall da logo yeksilam ki haire pausi matung inna PHC Tenupal asi health and wellness center upgrade tawagi plan da yauti haire paumishina phangba pawi matung inna hydro project asi NSM ni makhada manit kora fiber project sing ni hairi tawriba thabak thoram sing asi
yengdubada project sing ningthina tawdana lana tormaga aduma loislagadra haibagi singnaba leire hairi hiram masi matangda manipur lengakna akupa meng sangbi hojabadi Indian Public Health Standard ki pandamasi phangbangam roi haibagi singnaba leire hairi Central handak Aadhaar ki ordinance tokhibi mayokda tharba petition ama Supreme Court na petitioner da ahanbada High Court ta satlu ko haina khangan khre Justice A.S. Bobde amasung S.A. Nazirna saba bench aduna haiki bada ordinance tawbaki kanaba natraga kanaba haibadu makoina khanaroi ahanbada High Court na masigi matangda kari haibagi haibadu yenkigani petitioner singi maut sinduna court karakhiba senior advocate Abhishek Manu Singabi na haiki masileba ke wafam ama oibani na Supreme Court na warep amadi lafum thoi adum oina mak petitioner singna petition adu lapthok laga High Court ta ahan satkadamani mobile sim card sing tanabada amadi bank account hangdokpada Aadhaar bu ID proof oina sinaba yabagi khudung saba Aadhaar ordinance na pibagi ayabadu March 3 da President Ramnath Kovind na SNP ki bani Augusta Westland Chopper case ka mari lenana Enforcement Directorate na adoba charge sheet ama file tawkhre charge sheet adu Money Laundering Act ki makhada file tawkhibani VVIP singna sinanaba Chopper sing leinaba kitama Euro million kuntra Air Force officers sing bureaucrats sing amasung politicians sing the piki hairi Enforcement Directorate na makhata na phorkhibada budget sheet ta yauriba abbreviation sing adugi matangda Christian Michael na taktorakle maduna Air Force officials sing bureaucrats sing amasung political persons sing da sel piki haibadu sanong pali haire hojik arobidam moroi paw amon pijari pung khari khongsakta election campaign ki ramak BJP ki national president Amit Shah manipur lamle numin ini sathagadawa training program otokre loinana it's time haiba team da Malemgi oiba TV numit palan tawkre ngasigidi podam sanoksaba matang asir rojere miyam amukana kurumjari